ngasi phongkiba tongan Manipuri se phongsingi maruibi ipausing myamna thamjigi ahanbada sanalaiwa pauxidigi khongasaraga Manipurna sahi uhum thangna most improved small state ki mana phanglakpagi nungaiba phongdokre drone dagi napi hida kap tharaga singmai re thari popi pambi sing mangalagani chief minister India today gi annual states of the state survey the Manipurna thangna sahi uhumlak most improved small state ki award pirakpagi Manipur lengakna sindun emerging Manipur 2023 and ming thon nungaiba phongdokpagi thoram ngasi palace compound leiba city convention center pangtokre thoram madu chief guest ki warol piraduna chief minister nongthongmam beren hai state lengana sangshilibu war on drug campaign asigi saruk ama oina singmai kokthokuna popi tharibasi thingnana balenga sina drone ohum leire drone asi sejinaduna napi hida kapthaduna singmai da pakthukna thariba popi sing halagani chief minister na makhatana hai popi pami sing hanana ba drone leiriba sigi matakta helicopter amaga sejinaragani popi pami sing pakthukna halaba matungda mars thadagi nong surakpa matam yenglaga drone sing amasum helicopter asi sejinaduna usara maru kapthabigi thabak su tharagani state asida thengnariba mai ka badraki issue asi aikoi khudimangna taraina lopam tokti issue asi na aduma kan khalaklabadi nongmadi aikoi gi khunai si mutkiba yabagi akiba leiribani maram aduna issue asi aikoi khudimangna hakchina lopam thui issue asi thengnabada popi thari mapam adusu koliba forest official singna su asauba thaudang lobiyu makhoi leina makhoi gi jurisdiction da makhatana popi tharamnabadi mari lenaba forest official singi mathakta lengana teksak puangani chief minister na makhatara dun hai kumja english singani ga kunda ahan boin state asina most improved small state ki mana phanglakpada political gi sarangna ba lekhibana mak masa phawba thajakidi aduba thangna sai ohumlak phanglakpa sidadi nungaiba madi lenga sina miyam ge fanabgi dama tawzuru bu thaba khara duki mahi phangle haina lawi sai sigi oina tuan be category taragani thuida apik state singi manungda manipurna category ni pa na makok tarakhibani masigi damak lenga ki official sing amade miyam bu hainingai leitana thakali makhoi gi mateng amadi thaujal dagi state asina ngasigi phibam si yorakpani kumja english singani ga taraga terete gi lenga asigi ahan ba tam pai ba horakpadagi go to hills go to village pangthokbada thengnarakpa ahuba sing adu ningthina khanglaba matungna tapna mensilakpana ngasigi mai pakpa si phangmani anaba ama layong khangdana layeng ba yadabagum lenga sinasu kadaida kadi ahoba leitibagi haina kupni yengsilaba matung tung koina satkadaba asan mamiyang amaga loinana tapna menkhatpa horakibani lengak siam bai bisi lengak pai minariba masil puksil singna tathokta sintawnaduna tung koina satkadaba afaba wakhulun puthoknaduna hotna minagadabani haki chief minister hai lenga sina hanadagi hotnaduna lakpagum singi district hospital singdasu super specialty gi thakta lehenduna miyamda khudong saba piba haibisida ehenma miyeng thamduna thabak paikalagani masina singi hospital singda aruba na basing su layeng ngamlagani lenga sina tele ICU hub sanga dona manung hanjinna leiba singi hospital singda tele ICU hub asi thamduna super specialist doctor singi mating loinana aruba operation power tawbang amgi khudong saba su leire manipur si hiram kudimakta chawkhatle haina lawbu yarabani sing koktokpa sidang tawdrabadi manipur si award pamata leiroi manipur si mapalamgi miyamna yamna pamnaba yamna lakningba state amasu oidibini maram aduna ikhoigi mahuksarigi leijaramba ayingasagi khalkaidana thamnanaba umang koktoktuna popi tharibase ekhoi punna thingminasi tangai phadrabadi lengak pairibising umang koktoktuna popi tharamba maphamsing sat kem tawrusu toksi lengana paikhalibisako thorangi thabak sing sigi manungda gurgaon amadi dorkada su anobu manipur bawon sari miyam gi phanabagi damak lengana thabak thorong kya ma paikhatpada minister MLA sing amadi manipur lenga ki official sing tum masaba khangdana honari ngasi manipur na mangjul thana satangam libisi miyam amati lenga ki official singi mating dagi hansu mangna makhatana phungdoki thawra maduga mari leina forest environments and climate change minister thongam bisurjin hai manipur na thangna sahi ohumnak most improved small state taraktuna sauna mai pakpa ngamli bisi tarai na tarakpanati lenga asna miyam ge phanabgi dama khona kiba amadi tawkiba thapak singa dona masak khangbibani state asida ingta pahanjin hanba ngamkiba singtam nungsinabagi marisasin hanba ngamkiba aikoi masil gi marakta thajana ba hegat hanba sina ngasigi phiwa masi yoropani ingta papurakpa ngamdana leiba ama natragna lamdam ama kaidau nungda sakhotpa ngamloi lenga sina center lenga ki miyang makhada miyamga naknana satminaduna afaba phibam ama sagatpa ngamba sina ngasigi mai pakpa singamani manipur singa sidi hiram kudimakta asauba ohongba ama uba phangle
Makatana Hene Hena Honaduna, State Simapung Papa Sokotpalamda, Mama Ohenaba, Lenga Pai Division of Honamina Siamadi, Miamna Sukmating Pangbu, Hana Sumagna, Makatana Fondoki. Makasa Tarapoina top of palm, ST demand Sakot Basingi rally the police Kamuna credit. Manipur ki yellow furup ama oidiba maitei mitei bu schedule trap ki list salanduna constitution gi ngak lopi ka tabani haina sangshili ba khongjang gi sarwa moina nga sisu ka wa kaitel gi mamang human sense himduna madi rally satuna khongjang sangsingkhre ngasi kaitel phambi imaivel sing STD CM gi thomi sing amadi tongan lup sing kusamna duna sangshili ba khongjang gi sarwa moina rally satpada police na athing mapiki loinana banner munduna nakalani gi marakta ngak munaki Khongjang adura sarugya ki schedule trap demand committee Manipur STD CM gi women's wing gi co-convener Sumati Sograkpon Fongdorapgi matungina lisang sina sahi tara hena maitai mitei bu ST gi list salanana gi khongjang lepalaitana sangsinduna lakli masida minister MLA kya na taliba demand si maram sai hena Fongdorapu of nekre masimaktara ngasi kakwa police station gi mekedi gi sangshiliba democratic oiba khongjang sida ayet pathing mapirakpa si aran ma khongthamani Lamda masuk yellow proof ama oiriba maitai mitei bukan nabi democratic oiba khongjang si sangsilibni mauna makhatana hai sai tara hena sangsilagli bu khongjang si lengak nang si phaw tumina khangsin tasina dana leithokpa si chumloi adubu MLA minister singi mekedi khongjang si matang demand si maram sai hena phongdorokpa maramna lakliba February ani digi ningtham mifam pangthokadoriba sida lamda masigi damak khalaga amadi miyam gi khulao si taduna athubuda Indian constitution gi oiba ngaklo pinana bagi damak mifam sida pass tobiu aduga center da athubuda recommendation thana ba hona biu kariguma masida lenga na handaki matang sida khongjang sigi matang da thoksa da bamadi nasungda ba tumina leisilabadi lamda masigi kasin kuya da leiriba miyam singa punak samnaduna undemocratic oiba khongjang sangsilagani hairiba warebasi STD CM gi oina asetpa madi aroiba firemni masida lengana tumina lesinba chumloi athubuda ningtham mifam sida khanaduna maitai mitei bu ST list sanana bu wafum khana biwai kenesu pawksna makhatana phongdorakli makasa tharak poina to papaw mana NSN amasum NNPG puna satminabada yanakre Nagasingi pangpam thokpa right sing India government ki tan bada NSN amasum NNPG ani puna satminabada yanare haina NNPG gi convener Kitobi Zimomi amasum NSN chairman Q tuku na puna khuyek pidun thadorak pasirola man haidi seolasna makhatana hai mamang thakti gi hauna khongthang kya da nagasing na khudong sa da kya maru mayuk na dun lakhi Hauzi awaba kaya marum mayok na dun lady. Masiguma tanja sida haukiba kumza English ngani kungani tuigi September taraga marida Naga National Political Group NNPG amasum National Socialist Council of Nagaland NSCN ani September Joint Accord haiba yana sirolama khuyek pina duna Council of Naga Relationship and Cooperation haiba Council am semduna Naga wathuki waroisin purakna bakuna satminaba haina lemnaki Mamang lemna ki buwap madunga shidiki amato oina yana duna kena balaitana apun managa miyam gi damak punna thak tawmina ba hai buwap yana duna thabak taw hauna bagi damak ngasi lup ani sigi official singuna duna lemna ki bani haidi atopa pawmna Nongmei Namlaga Driver gi se lakre Nagaland yauna Manipur gi manung amasuma pana miyam gi damak sana thakna yauna tangai fataba polam sing pushilap gi thabak tawriba driver singbu miyot minai sathabagi mayukta driver de gi thoram pangthokna ba sem saringai da Dimapur Nongmei Sindulda winger driver amadagi share lak redi Nongmei Sindulda masada ayaw sil munbi khraba winger driver adugi maming menaw sei contract thikawi thawaldagi ni mak Imphal Dimapur service tawba winger thawa miyoni makhoi Agnipat ki makhada anga pahada sathariba army recruitment gi damag lamdam sidigi nasing puraga satkibada yawkhibani thawdo odugi matana all Manipur interstate winger and cruisers driver and owners transporter union gi secretary Thiam standard na pauksi sig wadi sanabada hai menauna maki winger adu Dimapur da leba network parking manaktagi winger parking da khamlaga lebani ngarang numidang pung tara makhairam taba matamda menauna maki gari da tumlaga leiringa di yungawba nagami sungang manha mana thong hangdungna bakhangalaki menauna thong hangdungluba matamda naha duna gari da kakhalaki naha du yungawi hari naha duna gari da kakhalaglaba matungda sahi gi thipam tokpa sel thirabra se kaklabra haina Manipur hangbaga loinana supari yawbra haina menaudangki loinana naha duna nongmei masa ama puthulalaga menaugi masada yawba lupa lising mari hen masenpam namduna mulaga puraga sakhiban hari menaudagi sel mulaga puraba matungna mafam aduda khamlaga leiba atopa winger amagi driver bu maki gari
थाउदोरनबा खंगनबगा लोइनना नमदुना थिनलबा मतुंगदा लंबीदा थादोरमखि हाइना मागना मखा ताखि मागना हाइ असिगुमा थाउदोसी matungda thondana ba mari lenaba authority ni yingsinbiu dimapur da winger service tawribising asi parking matik sana laitabana mara moiraga migi dukan mamangna counter hangjilaga gari khamjinduna parking oina sijina ba sida khudongsa da ba kya mayugnari winger singi sapsaba parking laitabana dukan mamangna gari khamlubada ikui kuidringeda winger manga taruk lom mingsel thugaira ki belekhrabani dimapur da laiba manipur state transport ki lamasida lamdamadugi miyamna lam khopsilaga lanai oina workshop dukana singba sajindunu lairibasi miyeng sangbiraga ningthina parking sembi yuhaina sumangna mari lena basingi pukning singsin khadi atopa pawmana BJP na lenga ki constitution kya bulana sijinare congress Prime Minister Narendra Modi na lusing BJP ki lenga ki asoi bising miyamna puthoktu na khangana ba congress na हाथ से हाथ जोरो यात्रा लाखिब फेब्रुवारी अमदगी स्टेट सिंग पांगथोलगनी बीजेपी लेंगाना मियामगी सिन मिनसिना बहनै मियामना हाइनिंगबो वाफम मानिंग तमना फोंदोकसनबगी खुदोंसाबा पिद्रे तोंगान तोंगान ब इंस्टीट्यूशन केया बीजेपी न खुदुम चनसिलगा लाना सिजिनदुन लैरे हाइना हानगी पुदुचेरीगी चीफ मिनिस्टर ओइरंबा मसुम ऑल इंडिया कांग्रेस कमिटी गी हाथ से हाथ जोरो यात्रा गी ऑब्जर्वर बिहि नारायण स्वामी न फोंदोखरे इम्फाल की कांग्रेस ऑफिस पांथोप पाव की मीफम हाई लेबासी बीजेपी लेंगा की मखाद निंगतमना हाइनिंग हाइबी अयाब पीद्रे इन्फोर्समेंट डायरेक्टोरेट CBI इनकम टैक्स डिपार्टमेंट सिंग नरेंद्र मोदी लेंगा लान सिजनदुना मखोइना यानिंगदब पॉलिटिकल लीडर्स की मथक्ता लमन खुमर सिजनरगा लैरी मसिदनतना हौजिक सेंटर लेंगा पारिबसिना मियामगी फंगफम तोको फंगंदना थंबगा लोइनना डेमोक्रेसी अचौबो वहंग अमा लाखली BJP na makoiga satminadaba party na lengak paibi tetchingda matik mayai lana sisinaduna masum missionary singbu oran mamong sisinaduna inthuna bohonari manipur kumja english ngani ga taraka tareta kari thukibage miyamna su khangnarabani madugi matungda Goa Meghalaya Karnataka Madhya Pradesh chathakhre Bihar da sathana bohona kiba lekre Maharashtra da Sivasena mase thugaibaga Uddhav Thackeray ge lenga inthukibani Democratic oiba mong na CM ki balengak sing inturaga BJP na sial amasum missionary sing lana sizinaraga makoi gi khongpam CM na bohonari laiba asida thabak phangdabagi sangong wangkhalakli amasum petroleums yauna tangai phadaba polam sing mamal atia pakna wangkhre loinana private sector undertaking sing lanai Miyoi sing da yonsili Rahul Gandhi na sangshiliba bara Joro Yatra gat leba sigi miyam punchilakli loinana puruk masil ge marakta inda taktaba purang na bohona duna lakli amaramda Narendra Modi lenga na miyambu kaibung tahanna baga loinana puruk masil nungsina handana bohona duna lakli khongset asi January 13 da lusin ga dawri bani thauramasi Kashmir da lusin baga loinana mafam aduna national flag singkani lusin bagi thauramasi da UPA yauriba party kunga matugi lusin musina sarugya gani haikenesu pausina makatana su phungdorakli Atopa Pawmana Minister Phagatan si haiba campaign haurak luidabagi maram leite mahairoi lup taruk mahairoi lup singna khunai sida lisang sina lorok liba thaudang masa khangdaba masagi mathau taudana mingonda taisinba mahairoi singna thengnariba khudongsa da besing ubidana function khakta da wangang magi thawong lepiyu singa khutka manadraba de minister Phagatan si haiba campaign miyamna hautok ludabagi maram leite haina mahairoi lup tarukna phongdokre mahairoi lup taruk ki president singna saruk yaduna khoya thongna leiba KSA gi head office ta pangdokiba pawmishing unaba mada wangang laduna loop taruki coordinators S Vidyandan hai education minister amadi education commissioner na thawa sadaba madi mathau masa khangdaba thabak tawdobagi DM university gi teaching and non teaching posting matam sana bifurcation tawkhidaba amadi machine maram hoiduna UGC da matam sana teaching and non teaching posting gi list thabagam khide machine maram oireduna UGC gi taragani thoi bi phangmada thindabani haibis puna mana khangnar bo famni masagi asoi adu khudombi na thilaga taklaba phawba semdokna bokhona bigi mutta asoi adu kupsin na bokhona rapagi khongthang amoina ngarang deputy secretary HRN Technical Education Darya Juli Analna singdo warol ama thamlakpadu yamna nokningba wafam amani madu masagi makhongda singjang yansin mani haina lawen su pausin makata na phongdorakli Atopa Pawmana terror link ki matangda ani phakhiba nonganbada Delhi da masjid kaksalaba haksang phangkhre likun sing terror gi maran sing phakhiba mi ani na pi ba paw da yumpham moiraga Delhi police na ngasi North Delhi da masjid kaksalaba haksang ani phangkhre min ohowsing gi matungna haksang adu masjid ahum hena thona kaksala mi haidi terror organization singa mari leinabani singnabagi dama Balsawa Adaidi area ri Delhi police ki special cell na Miyoi ni phakhi
थिगलकपुरी एक्विस अनि जगजे सिंहा एलाइस जगा अमसुम नौसादना बलसोवा एरिया की अहांग प्लॉट अमदा कक्थलबा हक्सांग अदुगी लेफम अदु ताकि लेबाकी कोनुंगसिदा पांगथोकदबा रिपब्लिक डे थौर मंगोइनना फाबगी थाबदु पैकेटखिबनि मखोइदगी पिस्तोल हम अमसु मरु कुनगनिथे फंखि कनाडादा लेबा खालिस्तानी टेररिस्ट अमगा जगागा मरी लेनरम याय दुगा नौसादना हरकत उन आंसर कौवा टेररिस्ट सिंग दुगा लोइनरम याय हैन पुलिस न सिंगनबा फोंगदोकेनसु पाउसना पलकली अतोप पावमना चाइनादा नुमित कुंथ्रागा मंगानिदा कोविड का मरी लेनना लिसिंग हुंपु सिखरे डिसेंबर की अंगनबदा चाइना की वायरस रिस्ट्रिक्शन सिंगदो कोमथोहनखिबगी मतुंगदगी गवर्नमेंट फोंदोरखिबदा अहानबो असौब सिबगी मसिंग अदु ओइना था अमरोंगी मनुंगदा मियोइ लिसिंग हुंफुरोम कोविड का मरी लेनना सिखरे हैना लेबासगी हेल्थ अथॉरिटीज थांगजनमित फोंदोखरे चाइना डिसेंबर 9 इंग्लिशिंग अनि कुनगनिथु हेमसुम सैसिगी जनवरी 10 फावगी मरक्ता कोविड का मरी लेनना सिबा लिसिंग यांखैगे मपनगा समापनगा 19 रिकॉर्ड तौखि हैनसु नेशनल हेल्थ कमीशन की मखादा लेबा ब्यूरो ऑफ मेडिकल्स एडमिनिस्ट्रेशन की मकोक जियाउना प्रेस कॉन्फ्रेंस अमदाइखि मसिंग असि सुपनगी मेडिकल फैसिलिटी सिंग रिकॉर्ड तौबा अदु खक्तने अपुनबा मसिंग अदुदी मसिदगी हेलम याय मसिदा यावरिबा सिंग असि वायरस अदुगा हक्थेंगना मरी लेनबा रेस्पिरेटरी फेलरना थोवनबा लिसिंग मंगागा संगागा अहुम अमसुम कोविड का लोइनना लाइना सिंगना थोवनबा लिसिंग यांखैगा मरिगा समरिगा 19 मंगाने डिसेंबर की अंगनबदा चाइना की जीरो कोविड पॉलिसी अदु तोखिबा मतुंगदगी वायरस अदुन सिबिगी मसिंग अदु वांगना फोंगदोइ हैना लेबा सिबु मराल सिखि हेल्थ ऑफिशियल सिंह युमसकिस नुमित मकोय सिंगबा मसिंग अदुदा मथौ ताबा लैतेखि मकोयन सुपनगी वायरस अदुना थोवनबा रेस्पिरेटरी फेलर दगी सिखिबा मियोइ सिंग अदु खक्तमा मसिंग पागनी हाइरदुना बाइजिंगना ममांगना मकोयगी कोविड सिबिगी खाइदोकपगी मेथोलॉजी अदु रिवाइज तौखरे अदुबो अनौबा मेथोलॉजी अदु रिवाइज तौखरे अदुबो अनौबा डिफिनिशन अदु यामना हेनमना थुई हाइखिबा वर्ल्ड हेल्थ ऑर्गेनाइजेशन यानिंगदबा फोंदोरखली WHO चीफ टेड्रोस अदानोम ग्रेबियस न ऑर्गेनाइजेशन अदुना हॉस्पिटलाइजेशन अमसुम सीबीगी मतांगदा चाइना द हेना थुबा रेगुलर ओइबा थाजनिम ओइबा दता लोइनना वायरल सीक्वेंसिंग मखाताना हंगने हाइखि ngasi thangja numita China gi health official sing aduna sikhiba sing adugi sangsat sahi edu sahi 80.3 surakpa singni aduga sikhiba sing adugi sada maudra henbadi masagi sei humfuga manga gi mathakta leiba sing naiki China da masagi sei humfugi mathakta leiba mi million kya vaccinate tawdri hairene su pausna makhatana phongdorakli atopa pawmana shuda leiba singa manaraga kabru sing sangna tharama popi pami sing yandakhre Langana sanksi lagi war on drug campaign da misa miyambu saruk ya silaktuna campaign sibu mai pakna bohon narak pagi manungsa nanga sisu Kangpokpi district ki kabur sing sang parengi sawang kining area gi ekar taraga mangarom park sawo sing mai tharamba popi pambi sing district asigi SP Thoksong Bikram Jinalu singba combine team amana yan satuna mangan khre ngasigi popi pambi sing pak tak na yan thathiba duda liang mai naga amadi Nepali khunja sing saruk yakhi combine team aduda district asigi additional SP Abdul Kalam Kangpokpi PS ki Osina lusingba team NAB Kangpokpi Forest Division ki official sing liang mai naga council eastern zone ahangruwak sip chairman's association amasum Paurel Basti ki Nepal khunja sing saruk yakhi Pami sing yauna sathakiba popi pami yanthatpagi thaba aduda thangai amasum sei seasonaduna popi pami sing yanthaki aduga popi thaba miyoi sing seasonaramba loksang mangasu mai thadoktuna natana makoina seasonaramba tilaki da amasum pam sing supakki ngasigi khongjang adugi mathangda SP TS Bikram Jina phongtokibada war on drug campaign gi manungsana Kangpokpi district police na district asidagi illegal drug sing maru phangna muthana thabak sing paikhalakli Thaba sida khunja sing gi mekedi gi sumateng panglakli masigidama district police ki mekedi khunja sing muthagali amasum makhatana su miyamna police na illegal drug sing gi mekta satharak thabak sing mateng pangbiyo ki atopa pawmana PPD haibagi damak mahiru ema exam thankidre Maharashtra ki Dadar area da leiba maming lerbi school amada tamma masagi sai Nepalom surabi mahiru nupi masama awat pi school gi fee sing thidokte haibagi dama Unit test saruk yahan khidre haina phongdok narakpadagi police na hiramesigi matan school adugi principal amasum ozam gi mathakta FIR register tawkhre hari class 2 tamlibi mahiru esigi apokpana ngarang thagdosigi matangda police ta complaint tawrakhibani hawkiba yum sagasa numita school asigi oina pangthokiba unit test amada maki masanapibu phi thidokte habigi damak saruk yahan khidabani hari
Complain adugi matungina maki masanupi edubu classroom da atopa mahiroi puna phamina hanbagi mohutta matom da tungana phamanduna ikaiba pibigi thabak thawong singsu satakhi thawong singa sika hena satharakpedigi police da complain tawbani hairi amaramda police na thagdosigi matana case lokotuna thijinbagi thabak sataba hokrabasu haujuk phawbigi oinadi mipha pungi paw leitri hairi makasa tharakpo oina pongna pham pauksi dige topa maruiba paw khranamo mahiroi singna lambi da tholaga khongjang sathagano education minister Mahiroi singna lambi surok ta thoklaga khongjang sathagano classroom da mahi tambadu mahiroi amagi tawfam thokpani haina lobiyu haina education minister ts basanta kumar singana phongdokre minister na wafam asi rims regional institute of medical science impal gi psychiatric department amasum share and care wangkhaini kusamnaraga ngasi rims ki jubilee pangthokiba sayesigi class 10 amasum 12 ki exam thagada mahiroi singi pongning wokhal nungaina thamnabigi panamda Panthung Yonova Pambai haina mingthonbagi wari watai sanabagi thoram hogdokpada phongdokhibani haidi thoramgi chief guest oina saruk yakhiba minister Basanta Kumar haiki mahiroi singda lan insilaga lambi lamjawda irang hawan basi lebakthibani mahiroi singda politicize tawbigano award apala pada government haibiyu maruiba priority di lairik tamado oina thamsi minister na haiki mahiroi singda release ali basi khangjadaduna tawribani tawpham thokpasu minister ama oina tawgani Government asi tha manga dangai matam khra sangani NEP implement tongnaba masum leiriba ot apasing asi mention na bohonari mana haki kanagumana government manungda tawriba sing khangdana mahiroi singda pangin insin bigano hauzik DM University gi issue singi matangna mahiroi singbu lana puna bohona basi lebak thibani hansu pausna makata na phongdorakhi Makasa tharakpoina naharol gi thaudang pauksi dige topa maruiba pau khara namo custom gi former SP Hemanta Kishore Masaga sanadaba lanthum pasilambagi CBI na charge sheet file torakre haukiba English ngani ga taraga nipan gi January dagi English ngani ga kungi December kuntraga mate fawba custom division Impal SP oiramba haujingna Mizoram gi Aizol upper Khatala gi CGST the ASP oina lairiba numaibum sakprum lekai digi wahengbam Hemanta Kishore luwang sayang secretary apopo lekhidraba W Birbadra gi mathakta CBI gi anti corruption branch na lekhidraba W Birbadra gi mathakta CBI gi anti corruption branch na special judge PC Act Impal East charge file langkhalakpadagi kon accuse asi mathang tha February gi 10 phaw gi manungda court karakna bakhankhre Lamphel leiba CBI gi anti corruption branch na custom gi SP Hemanta Kishore gi mathakta Prevention of Corruption Act 1988 ki under section 13 clause 2 R W.13 clause 1 B gi makhada special judge PC Act Impal East charge file dan khalakhi charge sheet file aduna hairibidi custom gi SP Hemanta Kishore asi hokibisai English nga mapan March ga mapan gi July kun ga mari da Shillong da leiba revenue branch da UDC oina thabak sanglakhi Equis asi hokibisai English nga mapan maudraga mathuida the assistance examination thaduna hokiba English nga mapan maudraga nithogi December 13 tagi English nga mapan maudraga mari gi December manga phawba custom more gi inspector ramki masigi matung Meghalaya gi batal da leiba Land Custom Station CPF more amasum custom division Impal makhatan inspector oirakhi haukiba English nga ni taraga manga dagi na taraga truk phawba more Land Custom Station ASP oina promotion pangraba matung CPF ta amung English nga ni taraga manga dagi English nga ni taraga nipan gi Mars kun ngomdoi fawba SP gi post asimak da leramki hauji equis asi Mizoram gi Aizol leba upper Khatala gi CGST da makhata na SP oidunu lerakhi equis asi gi lekhidraba apokpa mapa Birbadra asi Integrated Child Development Service ki project officer ne apokpa mamana housewife oiraga maki masin manau nupa mari amadi nupi ahum leibida natana maki loinabina rims ki orthopedic oibani maki masa amana MBBS tamlaga amana mapalamda BA general pass tawki tawbutabu maki leiriba yumadudi G+3 oiraga lanthum kharadi maki manembo ki mingda hokibasai English ngani taraga mapan gi September marida lam mapu oina maming onshin bani haidi CBI na lan khalakpa charge sheet aduna hairibadi equis asigi mathakta hokibasai English ngani kunga mathugi Mars kun homdoida case register tawduna investigation sataraki investigation aduga mari leina satnariba madi lengdrab asset asi lupa lakun ga taruka lising humpuga mapan ga samapan ga mawdraga humdoini agency sina sataraku investigation aduda hokibasai English ngani taraga ni pandagi January gi amadagi English ngani ga kungi December kuntraga matai fawbut equis asina ASP oiduna leidingi manungda masagi phangpham thokpa senpham ga sanadaba mongda lanthum kya pasili haina search tori agency asina equis asigi mathakta Guwahati da leiba Central
Goods and Service Tax की Principal Commissioner की खुथांग ममांग से December 22 दा prosecution sanction order लौरबा मतुंग charge sheet file खलकपनि हाइरे एसुगा file अदुबु तारबा मतुंग कोन accused हेमंत किशोरबु मथंग थागी तरा फावगी मनुंग कोर्ट करकनबा खनखिबने हाइरे लोसिलकपो इन तोपा पाव मन नोंगमै kapsilamle operation chathakhre ngasi numidang pung nipalam tabad irilbung police station gi manung sanba basikong makhale kai delivery advocate ningomum ojit sei humfu apok palai khidraba tomal gi yumda Yamaha motorcycle amasum Honda Activa da lakhi basakangdaba miyoi targromna nongmei round ani kapsilamle thawdo odur yumgi veranda da nongmei kapsilam gi mapha ama leibana tana kanamata aso apandi yawki de hari amaramda January 19 Republic Day thorong gi section thorang lokhat poina ngasi numidang waram pung ahunga minute tararam taba matamda Bishnupur District Police Commando na Nambol Bazar area da operation chathakhre operation adu da punna Miyoi humfuga manga verification chathaki adu bu singnaba miyoi amata apha pundi yawki de hari ngase yuk pung 3 minute tararam taba dagi pung 9 minute kun phaw Imphal West Commando na Herangoi thongda Jagannath Asok Bulerak amasum ahong sangbam laikai da operation chathaki operation adu da sarokna yum humdra rongi el out taraga mathu yawna punna miyoi samaga kun verification chathaki adu bu singnaba miyoi amata apha pundi yawki de ngase yuk pung 9 minute tararam tabadagi pung 9 minute yankai phaw Imphal West Commando na Nagamapal nagan lagi jaga sing yawna ngari gali bora gali amasum kasturi gi area operation chathakre operation adu da punna miyoi samaga kunthraram verification chathaki madura miyoi manga masagi saktak se puthok ngamdabadagi makataba verification gi damak city police station sinakre hari ngasi nungtil pung ahumlom tabadagi ahunga makai phaw Imphal West Commando na kakhulong Pauna Bazar gi saruk sing amadi Kwai Brisky Jagasin operation chathakre operation adu da punna miyoi samaga kulom verification chathaki madura miyoi ahum masagi saktak se puthok ngamdabadagi city police station sinakre hari adu hausi ko ni de mem paw matang sa lusinjarage amasum mem puna no babdir ngaminasi